Manipur Top Trending News na tungan-tungan reliable source sing dagi lakot jaraga matam-matam gi oiba maru oiba i-paw sing patukuna khanghanjari angkokpigi mau jingtun khuldari buffer zone mawa laromdre nidi home academy da purupunu maki mahiro sing amata oina like taminamli May 2023 dagi kokijo magi lamhe tu henba singna makogi kulai paiba theory singa kusamaduna Manipur dagi separate administration logani haiduna maiti da atamna konchintuna tamchiraba lan chatharpadagi kudong chaba lawduna landar kiba amasung makoibu mayoknaba sing amasung tamgi purup anigi tainapam singbu red amasung buffer zone sing haina ngasi phawba changna thoknaba yadana leklabasu Kangokpi district ki mapaw jingtun khuldadi buffer zone mawalaromdre masida laiba nidi home academy gi mahiro sing numit nini chupna chathagadaba chahi gi Arts and Literacy Meet ngasi harau tiam baga loinana Academy asigi purupung maki mahiro singna saruk yaduna phawdokpagi thoromda lenga ki Information and Public Relations loisangi secretary hungyo warsangna thoiba mithunglen oina saruk yaki Academy asigi thoromda purupung maki mahiro singna harau tiam mahi masing tambinan badanatna ngasigi phawdokpagi thoromda saruk yaminan ba ubda mahakna hai Nidi Home Academy asi buffer zone da lairaba su purupuni maki mahiro singna amata oibagi wakalonda punna mahi taminaba ubada chawtokchap phawi mahiro singna achetpa period ama thamduna ninghanaba leitana honarabadi sungsoi soidana mai pak pangamgani haiki amaromdana Prime Minister Narendra Modi na Manipur da thokleba wathok thawa sadre Joyram Ramesh na sunu phongdorokli ngasidagi hauduna hayeng phawa Prime Minister Narendra Modi gi mapanlepa ki khongchat oina Japan da thungkibaga loinana khongchat adugi matungda China gi Shanghai da pangthokadaba Shanghai Cooperation Organization ki summit tasu saluk yanaba numit nini ki khongchat China da amuk tatnanaba thorang torokpada Congress ki General Secretary Communication oiriba Joyram Ramesh na Narendra Modi da olsinduna mahakna Manipur da thokliba wathok asigi matangda thawa sadre haina maral sikre Congress lusing basina maki social media platform X da wahum sing asi phongdorokduna makhatana hai Prime Minister na Japan da tatkibaga loinana China da chatuna thorang torgasu Manipur gi wathok asibudi nathayun thamle hairi Prime Minister Narendra Modi na Japan gi khongchat matungda China da chatkadoribasi China ga leipa asiga leinariba mari normalize tawnaba nampuda honargadoribani haiduna India ga US ki marakta mari pagalaktabagi khudung chaba lawduna China na honari haidasu phongdoki leipa asida chathakiba operation sindurda Pakistan ga China ga amata oiminakhi haibasi ekhogi military gi maikaidagi khangkhrabani adubu wahum asi Prime Minister Narendra Modi na kauthokle haiki Prime Minister Mapana pakta Hongsan Krabasu May 2023 dagi Manipur da sohol agriba film asi pagat hanabi dabak Manipur gi miyam na ngasisu mahakpu matam sangna ngairakli haidasu phongdoki panba yabadi mathang thada Prime Minister Narendra Modi Manipur da lakani haiba wapum phongdokibadagi mahaki khongchat asigi mangoinana Ministry of Home Affairs ki Union State Minister Bandi Ajay Kumar na tha asigi kungani panda Manipur da laknaba thorang torongkibani maki mangoinana khongchat asigi damak Home Ministry gi maikaidagi Manipur lengakta mathau taba thorang sing lakatnaba ai becherol fawo piruktuna khangalkibani adum oinamak mahakna lakani haiba numisigi mangoinana tha asigi kungatareta ministry gi maikaidagi ai becherol ama piruktuna Union State Minister asigi Manipur khongchat cancel tawre harkibani adubu masigi maramdi pirkidi hairi amaromda mathang thagi taragomdoi da Prime Minister Narendra Modi yumthang nariba Assam da numit nini gi khongchat lakani haibagi wapum di Chief Minister Himanta Biswa Sharma na pawmi singda phongdokre hairi amaromdana macha mamongna tathi tawoi tawba ahal singi wakatpham leramdre Manipur asida Lengakna Manipur Maintenance and Welfare of Parents and Senior Citizens Rule 2023 semlabasu thabakta onthoklamdre uripok apun balukna High Court wahatkre na Union amasung State ki official maida notice issue tawkre hairi August 28 Manipur lengakna kumja 2023 da macha masu amadi mamoksingna tathi tawoina tawbiraba ahal oiraba mama mapa oiba singbu ngakpi senbiduna makogi yaifanaba thabaksing pakhatnabagi damak Manipur Maintenance and Welfare of Parents and Senior Citizens Rule 2023 semkrabasu hauzik fawbada rule asigi matugina macha mamongna tathi taoin tawbiraba mioi singi wakatpham Tribunal Appellants Tribunal State Council singba amata linkatuna thamlamdre rule asi semlabasu thabakta onthokuna jana hannabagi maikaidadi leina angasi fawbada thausa wasadana laithokpagi mayakta uripok Assembly Constitution gi club nifuga nipan amasung lamsang Assembly Constitution gi uripok area da leiba club ani punna loop Yangkagi apunba loop ama oiriba uripok apunba loop ki maikaidagi lengagi thaong asigi mayokta ngarang High Court of Manipur da Public Interest Litigation ama file tawkre PIL asi uripok apunba loop ki President Soram Jikendrajit Jahi Marfuga Mathoi akopa laikidraba S Mani uripok Sobon Thingel amasung Yumjau Manbi Jahi Maudraga Mathoi Maiti Lango da lairiba loop asigi General Secretary
Samom Drub Chahi Nifu Taruk Apopa S Gunona petitioner sing oiduna file tarpani PIL asigi respondent singna Union of India ki maikaida Ministry of Social Justice and Empowerment ki secretary Manipur lenga ki mohut sinba chief secretary lenga asigi commissioner kam secretary Social Welfare Department amasung loisang asigi director ni wakat asi High Court of Manipur na PIL number 18 of 2025 oina lakhotlaga ngasi Chief Justice ke Somakeswar amasung Justice A Guneswar gi bench ta lakhot kibani kona wafam asi khana nabagi damak lakhlakpada petitioner ani gi maikaida Senior Counsel KH Arun Kumar na lepki petitioner gi maikaida lekiba counsel na Tarupa submission tar matungda ko na respondent mari makta matang thagi kunga mari fawgi manungda makoi gi paukum pirak naba notice issue tawki hari amoromdana poktaba machanupi ikai khunwa wanghaluba mapa chahi manga gi fatok pikre ngasi dagi chahi taruk longgi mamang kumja 2019 gi August thada chahi noribi amasung masamaki apokpa machanupi nataba nupi macha amabu ikai khunwa mahan biki haiba wakat tagi police na lakholakpa case ki charge sheet ka infom oreduna chatharkiba wilda fast track special court number 1 Manipur gi Judge RK Memcha gi court na tha asigi kuntareta conviction ikraba sagol tongbom mayai lekai dagi moirangthem ibochau chahi yangkhai ga nipan apokpa lekhijaba M Danabu maragi matun ina chahi manga gi fatok pikre ngasi court asina mahaka loinena conviction pikhiba mahaki anoba loinabi amasung victim nupi macha asigina mama oidibi moirangthem ongbi Angu Laima alias Abegi Padoki Matam Lep Toknaba Court Asida second hearing Pangtokibani Court Asigi Maikei Degi Pokso Act Section 10 gi Makada Wa Padok Pikraba M Ibocho Amasung Court na Padok Pirabasu Bell Pikiba Mahaki Loinabi Angu Laima alias Abegi second hearing Satrapada prosecution gi Maikei Degi Special Public Prosecutor A Nilachandrana Tokibaga submission dadi M Ibocho Bagi Masada Nyuebagi Minungsi Yaudi Amasung Chahi Nauribi Nupipasa Asibu Mahi masing tamhanduna nungsina luna bidudo mahakpo tungda afaba oiraknabagi wakhalon yaude hairaduna mahakpu ahakpa cherak pibiu haiki aduga nupi macha asigi mamabuna machanupibu mama ama oina ngakpi senbi khidabagi damaktasu mahaki maikaidagi pongdorpo wafumsing kotna lobiganu haiki adum oinamak M Ibocho asi mayu makai palaba mioini mahaki angang ahum leire machanupi na haujik chahi taraga humdoi suduna class 6 tamli machanupa amana chahi 8 suduna class 3 tamli haibaga loinana mahakna mahaki loinabi amasung masa singbu yengsilibani haiduna mahaki hanagi loinabi na poklamba machanupa amasung mahakna yengsili maramasina mangonda agpa cherak pibidanaba mahaki maikaida lekiba Imphal West ki Legal and Defense Council gi chief na submission tawkibani hairi kona nakal anigi submission simtara matungda M Ibochouba chahi mangagi fadoki kibaga loinana lupa lising yangkhai gi senphom file oina pinana khangan ki file gi senphom asi mahakna pidabadi mahaki fadok matam tha ahum sangdukani hairi adum oinama case asigi mari lenana mahakpo jail da thamkiba tha taruk amasung numit taraga taruk nigi matamdi fadoki matam asidagi kakthagani hairi amaram danupi masa asigi apokpi mamabuna ko na tha taruki fadoki pikibaga loinana lupa lising kun gi senphom fine oina pinana bakhan ki fine gi senphom asi pidabadi mahaki fadoki matam tha ama sangdukani hairi adum oinama mahaki case asiga mari lenana tha tare jail da lairobana Makatana Fatuk Oina Leroi, Amasung Mahaki Bell Bonching, Cancel Tauraga Mahak, Tatuk Lehaki. Amaron the Special Judge Pokso Egg, Imphal Wets na Pikiba, Oda Gimatung Ina, Nupimasa Asida, Lupalising Yankagi, Senfam. Interim Compensation Oina, Pikrabasu Mahaki Leriba Mahaki, Purungi Matun Ina, Victim Compensation Fund Nataga, Atopa Funding Sindagi, Mangon the Lupa, La Amagalising Yankagi, Senfam, Compensation Oina, Court Ki Order, Si, Pangba, Nimitagi, Numit Kuntrani, Manunda Pinaba, Step Lengaki Maike Su, Krehari. Kasi pagdamada so kilang kibawa basu mapigani channel asi bunung sibiduna share amadi subscribe to bibi damo haini ay tangthal pa kung doksari amadi makatana miyam gi seba tawang amba ojege